ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯆꯍꯤ 94ꯒꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯅꯤꯂꯀꯥꯟꯇ ꯌꯥꯎꯕ ꯏꯟꯗꯤꯌꯥꯒꯤ ꯅꯨꯄꯥ ꯍꯣꯀꯤ ꯇꯤꯝꯅ ꯑꯣꯂꯤꯝꯄꯤꯛꯀꯤ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯂꯧꯔꯦ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯍꯣꯀꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯏꯟꯗꯤꯌꯥ ꯇꯤꯝꯗ ꯌꯥꯎꯕ ꯂꯥꯜ ꯕꯤꯕꯦꯛ ꯁꯥꯒꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯅꯤꯂꯀꯥꯟꯇ ꯁꯔꯃꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃꯃꯝ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯕꯔꯥꯖ ꯁꯤꯡ ꯆꯧꯍꯥꯟꯅ ꯉꯁꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ Local market lupa lakh yang khairong oigadaba brown sugar kilogram taruk tongan mafam anidagi narcotics affair of border kangpuna fagat pangamkri. Amasung haukiba pung kun marida apunba miyoi lising mga jani hungfudara mga COVID test tawda chatret yang khaitaret positive oire. Leina asina maram oiraga miyoi nipan laikhidre miyoi lising amaga sumna hungfudara nipan naba faduna dichas tawkre. MAMITv Manipuri Prime Time News meeting tabiri bapum namakpu chan MAIBAM na khurumjari. Hauzik pau sandokna pizari. Chahi 94gi matungda Manipurgi nilakanta yawba India gi nupa hockey team na Tokyo Olympic Games ki bronze medal lawre. Ngasi ayuk India ga Germany ga sanakiba bronze medal match ta India na goal manga marida mai paktuna Tokyo Olympic Games ki bronze medal adu lawba ngamkhibani. India na Tokyo Olympic Games ki bronze medal lawrakpa asida India के President Ramnath Kovind, Prime Minister Narendra Modi, amadi Manipur के Chief Minister N Biren na thagapa phongdorakli. Madhya Pradesh training taukiba Lal Vivek Sagar amadi Manipur की नीलकांत सरमदा lupa crore amwam piragani haina Madhya Pradesh के Chief Minister Shivraj Singh Chauhan lauthokre. India के President Ramnath Kovind na piba pauzil amada hai chahi 94 gi matungda India की nupa hockey team na Olympic medal ama laurakpa asida Tungda haurakliba leibak asigi hockey sanaroi singda anoba inot ama hapkatuna masana asida heitu singtobe henkalagani haina India gi nupa hockey team bu thagatpa phongdorakli. Prime Minister Narendra Modi na piba thagat warol aduda hai India gi nupa hockey team na Olympic Games ta bronze medal laurakpa numit ase India macha khudingmak ki thamoida haktuna kaungam numit ama haibado aihuragani. Bronze medal laurakpa asina India pumba malem gi mamangda chauthuk saba pokhalle haina su Prime Minister na phongdoki. Manipur ki Chief Minister N Biren na India ki nupa hockey team na pikiba performance adu thagatpa phongdokladuna hai higok machugi fizol set pa India ki nupa hockey team na Tokyo Olympic te bronze medal lobagi thodok asi puwari gi maruaiba thodok ama oina adumak ningsingduna lehoragani. Tokyo Olympic ki hockey masana da bronze medal laurakhraba India ki nupa hockey team da yauriba Lal Vivek Sagar amadi Manipur ki Nilakanta Sharma Madhya Pradesh Hockey Academy da training tawrakibani. Makoi anibu ikai khumnaba utpa oina lupa crore amamam piragani haina Madhya Pradesh ke Chief Minister Shivraj Singh Chauhan lauthokre. Maraksida hockey India team ge midfielder oina sanariba kontha ahaluf makhal lekai degi sanglakpam Nilakanta Sharmaga Chief Minister N Birenga video conferencing ki khuthangda wari sanaduna Nilakanta Sharma bu pungning thawatki. Tokyo da leiriba Nilakanta Sharma ga wari sanaba aduda Chief Minister N Biren na India gi hockey players singna ngasi pikiba performance adu thagatki. Maru oina Nilakanta Sharma gi tongan ba technique sing adu yengbada apinba poki. Chahi 94 gi matungda lawba ngasi bronze medal asina Manipur amasung India pumba malem gi mamangda chauthok saba pokhalle hainasu Chief Minister na singthaki. Nilakanta Sharma na railway de hauzik tauriba post adu karino haina Chief Minister na hangwaga loinana makhata na ticket collector ohelaroi Manipur lenga ki chanaba thabak ama soidana piragani amasung lupa lakh humfudara manga amasu pinaba sem saduna leiri haina Chief Minister na makhata na phongdoki. Jam phajagre aikoina yengbadadi noigi performance khalambase aikoina just at least you can get at least goal mak thangrasu silver de okay expect करो मनी अदुगु खेल सानबसे कभी टकदीर के बाद भी होता है but you played well nan yam phaja sane hoy thank you sir aduna nan kari paame ai gi pam bai bu hoy Manipur da job tabo di paame to isa gi medal ga tana ba kainoma ai di job ma ai di sports study le to ga ba atu ba ma ba na music lai disi railway da kari wele bino railway da senior TC akoi ki ticket collector oina laiba
Oh, acha se adudi hujikti Olympic medalist hoiramina ticket collector du helaroi dai. Nahan kaino kita Mirabai kita haiba dongna nang su helaroi da. Oi. But adubu kari nangi kaino hoiramani 75 Ah. compulsory nangi reward laire adagi nangi bronze medal phangpagi adugi paisa duga loina koina nangi natai chaba nanga sanaga doba state nangi posama ai soi dana madu thamgani nang adugi ready lairo adagi maroina India ki team ki performance yam phajana sanagare nogi kari Punjabi number 10 do Simranjit masu yam phajana sanai aduga goalkeeper do Series magi last ki magi na goal save to budo. Oh wonderful. Oh wonderful. Noi ke doi tholok kani. Sir tholak pa se tang mapan da ki thokani da to sab sabi kaino to budi kang de Manipur da koi tang kya ki ticket biak to na to kang de. Okay. We're really proud of you, proud of the whole hockey teams because after 41 years of gap, just our India is getting at least a medal in hockey. And once again, I congratulate Tauri, the whole team. Congratulate Tauri personally. You are from my constituency. I really proud of you. You are my boys, and I will definitely 75 and one suitable post for you in the state will be offered to you. Okay, thank you very much for making India proud. India proud as well as Manipur proud. India ki nupa hockey team na ngasi bronze medal lorokpa aduda hockey India ki president Gyanendra Ningomban su thagat pa phongdorakli video messages oina thadorokpa thagat warol amada Gyanendra Ningomban hai hojik Japan da chathariba Tokyo Olympics 2020 ki ngasi sanakiba bronze medal match da India na Germany bu manga marida maithiba piduna chahi nifumathoi gi matung da medal lobangam lakpa asida hockey India ki president oina thagat pa phongdokli heng sanagadoriba nupi ki bronze medal match asida su mai paktuna nupa amasung nupi animal medal fongbangamba oirasanu haina Gyanendra Ningombana yaifa pausal pirakli Hoji Japan da chathriba Tokyo Olympics 2020 gi ngasi gi bronze medal match ta Bharatna Germany bu manga mari da mai thiba piduna chahi ni phuma thogi matungda medal phangmangamba timadu ore masi warakpada ekna ai thamoidigi being a president of hockey India oina ai thamoidigi harau no phangtu polona na timbu aina congratulation tawjari oina na ekoi nupi competition da ai ngasi bronze medal match ki tamakta sanagador basi sumai paktuna Bharatna nupa amasung nupi competition da bronze medal amamam phangduna lakpa ngamba ohen bi haidana ai isori mapunda thongni jabagalona hayeng nupi gi timda yagodiro chanori khudimakpu ayakna magal asiwat pijari Indian hockey masana da bronze medal hek lobaga India team da yauba sanglakpam Nilakanta Sarma gi poknafam lamdam kontha ahaluf makha leikai da leikai gi miyam thoraklaga harau tayamba phongdoki masing yam laba leikai gi miyam aduna dol thinduna bombla thaduna lambi sorokta harau tayamba phongdoki Tokyo gi oi hockey stadium da India amasung Germany sanakiba bronze medal gi match adu amana ama lakchaba yadabagi maungda thoidok hendokna pugning chingsiningai gi masana ma oiki Match adugi ahanba quarter horakpada Germany na match ki ahanba goal chanba ngamki loina na quarter asida Germany gi akanba attack kaya satharaktuna India gi defense line da tatana changing tawraki aduma pu ahenba goal hapsin bading ngamkide ani suba quarter asida di goal gi ichaw thokpa haibedu oiki match ki 38 suba minute Manipur da ki haukiba Nilakanta Sarma na fazaraba tackle kaya tawduna pusillakiba ball ama Simranjit pass tawraki Ball adu Simranjit na safu kalaba tomahawk shot ama thomdina goal onthoki. Quarter asimaki minute ani gi manungda Germany na goal ani chansilaktuna goal gi fibam ahum ama dalaiki. Match ki kuntaret amasung kunmapan suba minute Hardik Singh amadi Harman Prit na fazaraba rebound amasung drag flick ki mateng na goal gi fibam ahum dalehenki. Match ki ahum suba quarter dadi India na khudum chanba helan thenjilakhi. Quarter asigi minute kuntrama thoi satpa matamda Rupinder Pal na penalty stroke the goal ama chanki
Quarter asigi minute kuntra mari chatpa matamda fangba penalty corner ama Simranjitna goal onthokpa ngamki. Matang asidadi goal gi fibam manga ahum da leiduna India mai papagi lambida hene naksilaki. Mari suba quarter da Germany na goal ama handoglabasu madumagna India fibam thian kibadi oiti. Match ki aroi bapung famda goal gi fibam manga mari da leiduna India gi nupa hockey team na matam kuina ngaiduna lakiba medal gi asa adu ning mathungki. Panba yabadi kumza English ngamaga chamapan kunipan dagi ngasi fawbada India gi nupa hockey team na Olympic Games ta gold medal nipan silver ama amasung bronze ahum punna medal tarani thoi lokre hari. Local market lupa lag yang muk oigadaba brown sugar kilogram taruk tungan mafam anidagi narcotics affair of border nav ki kangbu na fagat pangam lehaina nav ki SP ke mega sajarna fungdorakli. Ngasi nav ki office complex sa fagalaba polam singadu paumi singi mamangda puthokladun SP ke mega sajarna hai ngarang nuntil pung ahum muktaba adwaida nav ki kangbu anina Imphal Ukhrul lambi ki tungan mafam singda popi amadi ganja thariba singyeng sin bachatki. Talak adu da miyoy ama alto car registration number WB027488 talak pa ama gwal tabida frisking checking chathaki. Maduda car adugi maning thangba sitta amuba machugi polythene bag ama chingnaningai oiba packet tara yoromki. Hai riba packet sing adu test wada brown sugar ni haiba khangbangam Brown sugar ga kona na faraba miyoy adu Ukhrul district ki manung channa leiba sangshak funglon khul gi Varai how tin fai jai humfunitoi apok palai kidraba zurai tin fai kawi hari. Nav ki tim aduna wahang pahong chathabada brown sugar sing adu Manipur amasung Nagaland ga tainaba mafam amada miyoi mari na mangonda khutsinnaram bani haiba khangbangamki. Drug trafficking asida kana chenabagi haibadu mapung fana thigat pangamnaba na police station ta case ama register tawrihan SP ke mega sanjarna fongdoki. Nakal amaromda ngasi numijungba matung pung tarani thoi Makai taba matamda nav ki kangbu amana mantri pukhi dagi nan Manipuri ama brown sugar kilogram amaga kona na fari. Faraba miyay adu Uttar Pradesh ki Bareilly district dagi Anil Kumar Gupta chay nifumapan apopa Ram Gopal Gupta kawi haiba khangbangamli. Brown sugar adu mahangna angaw machugi gamla manungda haplaga purambani. Manipur asi drug ki makon oiriba Golden Triangle ka naknabada natana international border state oibanina drug putok pasin tawbada khudong chaba kaya fangi. Kanagumba amagi kairoi lekaida asiguma drug karbar tawba miyoy sing leirabadi pau pibiraku hainasu SP ke mega sajarna makatana fogdoki. Koi yam chingnaba mongda alto car amase koi Imphal da thaudarakpa koi Gwaltabi gi kitang mathak haigatpa sing masa kakhatpa haubugi sida aduna masi koina khamaga check tawbu matamda maduda tonga ibanupa du habet gari manung duga check tawbuda koi rear gi Meto, rare shit ki, maningi duda polythene nama yauramba, taste tawbu matamda brown sugar gi kaino to tholak pane. Mapandagi lakpa UP dagi ni Anil Kumar Gupta kawwa sahi nipu mapan sure, dagi mapa maming sina Ram Gopal Gupta kawwa Rohiti Tola Bareilly district dagi. Nupa amasu koi Manipuri area da koi detect tawbuni adu mana koi gamla amda cancel tawraga masu brown sugar se kg ama mapanda punaba honarami mana haibada hana su sigi business ma adum tawi Haukiba pung kunmari da Manipur gi miyoy lising mga chani humfutara mga COVID test tawbada miyoy chatret yang kaitaret nauna COVID-19 positive oibaga loinana state asida leina asina nabagi masing lak ama lising ani cha manifutaret yaukri leina asina maram oirga miyoy nipan leikidre COVID-19 command control room dagi ngasi numidang wairam pung mga fawbada fangba pau amagi mantung ina miyoy lising ama sumna humfutara nipan naba faduna discharge tawkri Nava farakpagi apunba masing na lising marifudara mathoi chanipan nimfutaret sukre. Active case lising nipan chatruk marifutaruk lady. Laina asina maram oirega leikidaba migi apunba masing na lising ama chatruk tara marini. Fagalakpagi chang chada marifumapan district mapan amani. COVID laina asidagi ngakthok na balengang na paikhatpat thausil amagi makhada miyoy kaya ama sunumit khudingi COVID vaccine kapthokli. COVID vaccine kapthokiba masing na ngasi fawbada miyoy lakh tara humdoi lising humfu sumna kuntare ni. Ngasi Bir Tiken Rusit International Airport amadi tongan ba highway da lakpa driver amadi handyman chamapan yangkai matoi test tawki.
Haukiba pung kun marida DTAF oxygen cylinder listing ama chatruk homfumanga amadi BTAF oxygen cylinder chani marifudara homdoi Manipur gi tongan bana laing sangsingda fanghanba ngamkhre haina COVID-19 command control room dagi fangba paw asina makhatari. Hauzik Sathariba Tokyo Olympics ta India ki nupa hockey team na bronze medal lorakpada Manipur hockey ki general secretary Seram Neken na harau tayamba fogdurakli. India ki team da yauriba Manipur ki sanglakpam Nilakanta Sarma busu Deputy Superintendent of Police DSP da promotion piduna tungda haurakliba lamdam sigi hockey sanaroi singbu puni thawallu haina Manipur hockey ki mahut sinduna Seram Neken na Chief Minister N Biren ki puni chingsilakli. Makata na hayeng Red Britain ga sanagadoriba bronze medal match tasu India ki nupi hockey team mai pak oira sanu haina Seram Neken ayai fa pausel pirakli. Panba yai India ki nupi hockey team asidasu Manipur dagi Pukhrambam Susila Chanu yauribani. Manipur ki sanaroi Nilkanta Sarmana handaki Tokyo Olympics 2020 asida goal ama sanba ngamkhiba simak state asigi yamna sauthuksanigai oiba dumba movement ni maramaduna Manipur Sarkar da handaki bronze medal loraklaba Bharat ki sanaroi ama oiriba Nilkanta Sarma da akogi appointment ama service ama akogi DSP ki rank dagi tadaba ama PB na bagi damukta Manipur government ki akogi maikai da maroi honorable chief minister da and appeal tawjari masiga loinana hayeng sanagadaba nupi gi hockey team gi third place ki match asida akogi Manipur gi Susila Sanu Pukhrambam su yauribani maramaduna sigumba team asina su akoina bronze medal ama lawba ngamba oirasinu haina aina sori mafamda thawnijari. Tokyo Olympic Games 2020 ki nupagi hockey da India ki team na Germany bu manga marida thoiduna bronze medal lorakpada Manipur hockey ki president Vasudev Singh na nungaiba phongdorakli. Manipur hockey ki president Vasudev na piba nungaiba phongdopagi warol amada Vasudev na India ki team da yauriba Nilakanta Sarma na Olympic Games ta mahaki thoidok hendopa performance pikiba du thagatpa phongdoki. Manipur lengak na su mahaku DSP dagi tadaba form ama pibiduna lamdam asida hockey masana asi hena chawkhatnaba hotnabiyu haina lengak ki pukning chingsilaki. Hockey team na bronze lorakpada congratulation pijari amadi Manipur Sarkar da appeal amasung request of Jenny Madudi Yamdravada DSP ki posama Nilakanta Sarma bu Pire Heraga Mahaku Vikai Kumtabata Ragadi Hogi Manipur Laiva Sanaro Kayabu Hena Inot Piva Dumba Chobo Kongamo Oigani Hava Hanjay. Silong da leiriba Manipur Raspberry harga hena khangnaba Manipur House asi Manipur lengang athuba matamda meeting changdrabadi mangkhragani haina Silong Manipur Students Union SMSU gi president Songtham Thongamba Meiteina phongdorakli. Video gi khutangda thadorapa pau amada Songtham Thongamba Meiteina hai kumza English sangamaga chamapan humfudara taruki August ki tang kunmarida Silong Manipur Students Union SMSU asi linkhakhibani. Union asina Meghalaya da mahi tamba mahiroi singida natana tongan bahiram da miyam gi damak thabak tawduna lakli. Malem gi sathiraba laina laichaki matam asidasu SMSU ra leptana mating pangduna lakli. Silong da leiba atai states singi house habadi Assam House, Nagaland House, Tripura House singi makoi gi lengak na ningtina ngak senduna amadi semjin sajinduna thami. Adubu Manipur Raspberry di yengsin bina balaita badagi fibam thina sokli. Masigi matang da SMSU na mamang dasu Manipur lengak da pointer yawa memorandum ama pikiba laikri. Adubu laibak tibadi ngasi fawba thabak oina onthok piraktri. Manipur gi historical site ama oiriba Manipur Raspberry asi lengak na yengsin haudrabadi soidana mangkragani hainasu Chongtham Thongamba Mitaina lengak ki pukning chingsinki. House the Lairiba prevailing condition Yamna degraded or Yamna Pigi maintenance later, or the Matunda Pigi electric oiro electricity oiro water condition oiro, or the Matunda Lairiba family meams in the Lasiva private farm with type the Lairiba, the Matuna Sagi Sabidri Bakuigi, Satra Mammy Kanabam, but the tourist mammy Lakamukigi, boys hostel, the Matunda girls hostel. The community hall or auditorium ama sabina ba kogi mayam community welfare gi
oinaba amasu koi haijagi sei kya gi mamang da decades ki mamang da haijarabani haijar matung da su koi gi government na ngasi bawta koi gi thabak oina pangthoktri Manipur house ji yamna sole atopa leiriba koi gi Nagaland house leiri Assam house leiri Tripura leiri kester chauna moi gi fajana maintain to leiri adu akhoi gi di Manipur house haida already koi mi malakpa matam da koi gi officer lakpa matam da government gi officer lakpa matam da leina ba leit Ningol Chakoba Silongi Chief Advisor su oiriba Ibudo Pakhang Basanglen Laitung Kras Silongi Hanagi General Secretary Athoba Koizam Nahai Manipur gi Chief Minister na meeting Changbiraga Silong da Leiriba Manipur Raspberry Asi Sengat Sagatpiu Silong da Leiriba Manipuri Singna Karigumba Thoram Ama Haibadi Ningol Chakoba Patriots Day na Singba Pangtokpada Manipur Raspberry da Pangtokpagi Khudong Chaba Kayamaram Lei Hauzik oiriba Manipur Raspberry gi film asina maram oiraga Silong da leiba Manipuri Singna Karigumba Thoram ama sinba matamda atopa state ki vavan wairaga seasonary hainasu athoba koizam na makhatana phongdoki Any quickly function lamata umatamda Natagana I Tundal Uriba like Sanglen Iburo Pakan Harauba Natana Lokatpa Ningan Sakova Lady Athobo singing the Mitanagas say hi Vajinsi to Umatam Quena say Holy Asamba Holy Lady Nagaland house lady Mizo house lady Manipuri Manipur Babane Hargasu Camti Junction Bidava see Quena Ming on the Quay Shagi later Naida. Ming on the Hijeraga, Ming on the more Peshapi go wide, hold the wire, hold the simba. And I told Madam da late Award Persiquigi, Shilong the Tariva, a Shin now Manipuri, Punamakiwena, I told Madam the Shimbina. Rajar C. Bhagya Chandra Cultural Foundation, Manipur ge members singna Tokyo Olympics silver medal Laurakrabi, Psycho Mirabai Chanui Kaikumnaba Utina Okre. Opagi Thoram Aduda Sri Govindaji Amadi Hanuman Thakurgi Hakchang the Thonba, Lay Paring Mirabai Chanu the Piduna Mahaki Tungi Punsida Mai Paknaba Pangal Piki Hari. Psycho Mirabai Chanun Tokyo Olympics the Fanglakiba, medal Asina Ahoba Oiraga Tung the Hena Mai Pakpa Oiduna, Indiagi Amadi State Asigi Mingchet Purakpa Ngamba Oirasanu Haina, Rajar C. Bhagya Chandra Cultural Foundation Manipurgi General Secretary M. Asokna Fongdoki. Pichibigi Mayamsi Hoi Toda, Hoi Lajeriba Manipur, Tapi Gre, Tapi Base, Nasi Yadat Pangiba, Medelsina, Hobo Oraga, Atang Lakadobuda, Hena, Moka Hena, Pava, Mayam the Hena Pamner Bowl, Edo, Lobo is no Ahal Laman Singna Lakpiduna Mahakpu, Tona Happy Dibasina, Mahakitung the Lakadaba Masana Singda, Hena Mai Papa Oiduna Lamdam Asi, Malemda, Saktapangam Hainasu, Psycho Mirabaina Borniki. Ekoi Masel Nusinana Labor Hibasina, Atoiba lining behind Hirok Assembly Constituency MLA, Tokjom Radisham Nafungdokri. Wafam Asingarang Hirok Assembly Constituency polling number 33 by 28 ki BJP gi nupi Thomi Singna Community Home Isolation Center Hiroki inmates Singi Damag Jana Thaknaba Manama Sing MLA gi Kuthangda Mateng Pangba Lakpada MLA na Fongdokibani MLA na Hai Lekai Amatada Punna Leminaba Ije Ichel Mayam na COVID positive Oiduna Lairaba Singi Jana Thaknaba Manama Sing Mayam Ama Mateng Panglakpa Si Yamna Chauthok Saba Poi Mioi Bahaibasi Kanasu Awaba Taning Badati, Awaba Taraba Matamda Ekoi Lady Haina Mating Pangnaba Asidagi Henba Atay Ama Lateroi. Nusiba Labor Mafamda Ing Chikpasu Legani. Nusinaba Haibasina Saukat Lambisu, Manglum the Buba Ngamgadori Beni Hainasu, Emelena Makatana Fundoki. Derek and Kinipan, Quella Tada, Quella Tagi, Omari later. Quella Tada, let Kudim, Loyal Tara Quella, no in Taranisima. Now, Tarani Quella, Iowa, Adagi, Salumi, so I'm with Hagani, Adi Matata, my loyal recording, my lang Tangani, Maru and my Matata, Mayama, like Ubra, and Ubra, and the Impala of Nanda, Madugi Duma, with Dr. Sangsama, Adagi Hero Bazardama, Sigum Bazardama, Adumasu Talan, and Dana, Oibala, Yem Lagno, Adumasu Talani, Adunamayamgi, Oiba, questions again, Maru Oidi. Koi Marata Swatari, whom I could soak you, Dumina, so for the Yem, Duma, Koi Marata, Swatava Living, Puni in Minaraga.
ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯕꯁꯦ ꯂꯧꯃꯤꯁꯤꯡꯅ ꯍꯥꯔ ꯑꯃꯗꯤ ꯏꯁꯤꯡ ꯋꯥꯠꯄꯒꯤ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗꯤ ꯗꯦꯜꯂꯤꯗ MLA ꯐꯥꯗꯣꯛ ꯐꯥꯖꯤꯟ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯐꯥꯔꯃꯔꯁ ꯖꯣꯏꯟꯠ ꯑꯦꯛꯁꯟ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯍꯥꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯧꯃꯤꯁꯤꯡꯅ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯀꯣꯛꯅꯕ ꯂꯩꯉꯥꯛꯅ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯂꯤ ꯍꯥꯏꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔꯅ ꯍꯥꯔꯁꯤꯡ ꯀꯟꯇ꯭ꯔꯣꯜ ꯔꯦꯠꯇ ꯐꯪꯍꯟꯒꯅꯤ ꯍꯥꯏꯔꯝꯕ ꯑꯗꯨꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤꯡ ꯁꯨꯅ ꯐꯪꯍꯟꯕ ꯉꯝꯗꯦ꯫ ꯆꯦꯔꯛ ꯑꯁꯤꯗ ꯍꯥꯔ ꯃꯃꯜ ꯇꯥꯡꯅ ꯕ꯭ꯂꯦꯛꯇ ꯌꯣꯜꯂꯤꯕ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯒ ꯌꯣꯜꯂꯤꯕꯅꯣ? ꯃꯔꯝ ꯑꯗꯨꯅ MLA ꯐꯥꯗꯣꯛ ꯐꯥꯖꯤꯟ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯂꯧꯃꯤꯁꯤꯡꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯇꯣꯀꯤꯌꯣ ꯑꯣꯂꯤꯝꯄꯤꯛ ꯒꯦꯝꯁꯇ ꯏꯟꯗꯤꯌꯥꯒꯤ ꯃꯦꯗꯜ ꯑꯦꯀꯥꯎꯟꯠ ꯍꯥꯡꯗꯣꯛꯄ ꯉꯝꯈ꯭ꯔꯕ ꯁꯥꯏꯈꯣꯝ ꯃꯤꯔꯥꯕꯥꯏ ꯆꯅꯨꯅ ꯃꯍꯥꯛꯄꯨ ꯃꯌꯨꯝꯗꯒꯤ ꯈꯨꯃꯟ ꯂꯝꯄꯥꯛ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁ ꯐꯥꯎꯕ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯗꯨꯅ ꯉꯁꯤ ꯃꯍꯥꯛꯅ ꯃꯥꯂꯦꯝꯒꯤ ꯃꯁꯛ ꯅꯥꯏꯕ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯕ ꯇ꯭ꯔꯛ ꯗ꯭राꯏꯚꯔꯁꯤꯡꯗ ꯑꯉꯝꯕ ꯈꯨꯗꯣꯜ ꯄꯣꯠ ꯄꯤꯗꯨꯅ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯄꯣꯛ ꯀꯛꯆꯤꯡꯗ ꯂꯩꯕ ꯃꯤꯔꯥꯕꯥꯏ ꯆꯅꯨꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯆꯝꯕ ꯊꯧꯔꯝ ꯑꯗꯨꯗ ꯂꯝꯗꯝ ꯑꯗꯣꯝꯒꯤ ꯗ꯭राꯏꯚꯔ ꯄꯨꯟꯅ 40 ꯃꯨꯛꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯗ꯭राꯏꯚꯔꯁꯤꯡ ꯑꯗꯨꯗ ꯃꯤꯔꯥꯕꯥꯏ ꯆꯅꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯤ-ꯁꯔꯠ ꯑꯃꯗꯤ ꯂꯦꯡꯌꯥꯟ ꯐꯤ ꯑꯃꯃꯝ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯤꯔꯥꯕꯥꯏ ꯆꯅꯨꯅ ꯃꯍꯥꯛꯄꯨ ꯈꯨꯃꯟ ꯂꯝꯄꯥꯛ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁ ꯐꯥꯎꯕ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯤꯔꯛꯈꯤꯕ ꯇ꯭ꯔꯛ ꯗ꯭राꯏꯚꯔꯁꯤꯡ ꯑꯗꯨꯗ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯃꯇꯝ ꯑꯗꯨꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯥꯎꯗꯝ ꯀꯌꯥ ꯇꯝꯈꯤ꯫ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕ ꯑꯩ ꯑꯗꯨꯝ ꯊꯥꯖꯩ꯫ ꯉꯁꯤꯒꯤ ꯆꯥꯛꯁꯤ ꯑꯩꯅ ꯃꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯔꯒ ꯍꯟꯕꯤꯕ ꯑꯩꯒꯤ ꯏꯁꯥꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯈꯟꯖꯒꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯌꯥꯝꯃꯕꯁꯨ ꯌꯥꯝꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯀꯩꯅꯣꯗꯒꯤ ꯈꯤꯇꯪ ꯑꯉꯝꯕ ꯐꯤ ꯑꯃꯃꯝꯇꯪ ꯑꯣꯏꯔꯁꯨ ꯑꯩ ꯃꯌꯥꯝꯒꯤꯗ ꯇꯝꯖꯒꯦꯅ ꯑꯩ ꯈꯟꯖꯩ꯫ ꯑꯗꯨꯒ ꯑꯩ ꯃꯌꯥꯝꯗꯒꯤꯁꯨ ngasi headquarters 21 sector Assam Rifles amadi Inspector General Assam Rifles its ki meeting makhada Jiriwam ki kadam talada leiba Assam Rifles Battalion sinduna Tamenglong district ki all Kaifundai khunda covid ngakpigani all Kaifundai khunda COVID-19 personal hygiene amadi cleanliness ki matangda awareness program ama pangthokri COVID ki SOP ngangna pangthokiba thoram aduda khunja homfudara romna sarugya ki haina AR da thadorpa cherol aman hairi District Administration Imphal East amasung Imphal East District ki CMO anigi mityeng makhada amuko na mapung oiba thodang lawraga Imphal East United Clubs Organization IEUCO Southeast United Clubs Organization SICO amadi Youth Brighter Club langdumna silaga ngarang langdum maning leikai gi YBC ground da nongmagi oiba vaccination camp ama pangthokre haina IEUC ki Gerald aman hairi camp aduda second dose ki yauna mioi chanirom COVID-19 gi vaccine kapthoki Amuko gi President Fairoizam Nando Luwang na luchingba Amuko gi team ama lagduna miyamda pungding thawaki hari Chief Minister N Biren gi meeting makhada paikhatliba livelihood support scheme gi aranba form piraga paisa khomga lamanupa ama ngarang Thobal police na fagale haina police tagi phongba paw aman hairi fagalaba miyoi adudi khangabok part 1 dagi Moirangthem Zelen Singh kawi Moirangthem Zelen scheme asigi asengba form ni hairaga form amada lupa chahum chamri laurambani mahaki matakta mari leinaba police na case register tawri hari Panba yai haukiba July ki tang kunipanda Social Welfare Department na lamdam asida COVID-19 ki awaz saithing nanglaba miyam gi damak livelihood scheme asi haudokibani scheme asina COVID ki saithing fanglaba imung amada nirak thokna lupa lising manga pigadabani hari Imphal East District ki soibam lekai ayangpali road ta leiba workshop ama ngarang nuwidang pung 8 khara helakpa adwaida mai chaklakpadagi car ama yawda gari taruk mai na chakre hari Una sabo workshop adu mai sakpagi paw hek fangbaga fire service ki team ama lagduna mai kanna bahonaki adubu workshop aduge ayamba sarukti mai na chakre hari Myanmar de leiba COVID-19 na sokhalaba miyoi mitei singda angom ningthau angom amubi na sel gi mateng oina lupalising ahum amadi face mask sani gi tengwang pikre Polam sing adu Indo Myanmar Border Traders Union
IMBTU gi thoburoi singi khutangda Ultra Sanglen Sana Konungda ngarang khusinnakhibani lamdam asigi iraicha singnasu IMBTU asida angaba selgi mating pagbiyu haina Ultra Sanglen dagi thadrokpa pau amana fongdorakli Assam Mizoram ngamkai wathoka mari maram oiraga Mizoram gi mayukta Assam na thamliba economic blockade lokthoknaba thorang athuba matamda paikhalu haina All Manipur Students Union MSUNA Central Government ki pungning chingsilakli COVID-19 pandemic asigi waraba matam asida Assam na Mizoram da tawriba thawong asi miyoibagi lichat nate Assam amadi Mizoram gi political dialogue pangthoktuna nakal ani gi marakta yasinnaba puraknaba singadabani haina MSUNA Union Government ta taksilakli Awang Nongpok State singing khaida lairiba miyam dasu nungsi sanan amadi ingna chingna laiminanaba MSUNA makhatana apel tawrakli COVID-19 adi suba web na lau singu gi matam asida maru oina khungangi lamsingda hena awaba mayuk nari haina mayeng lamzau awang lekai digi social worker koizam Gandhina fongdorakli Gandhina hai COVID laina laksin bangamdaba lengang na curfew thamjin khibadagi kham thengna waraba mayeng lamzau gram panchayat ward number 6/1 gi imung chani romda ahan batangka ki oina chana thakna bokpalan sing mating pangkhri Lilong Police ki ASI MD Giyasudin Luching Bakangpu amana Lilong Turel Dam ahan bi mapada frisking checking chathabada gari huran benupa ama mahangna huralakpa registration number thadriba angoba majugi Honda Activa amaga konana fagat pangam khre haina police tagi phangba pau aman hai Police na faraba miyoi adu hiangthang tarahai chinyadagi MD Ayub Khan Allies Mane chahi kunipan apokpa Abdul Jalil Kawi hari ma ngarang numidang wairang pung mangarom tarakpa adwaida faba ngamkhibani gari adu mahangna hata golapti dagi mamang thagi tang 13 gi ayuk anganbeda huralakpani haiba khangba ngamkhi mak makha taba tizin humjin bagi damak FIR case ama register tawri haina police tagi phangba pau asina makhatari Dynamic Manipur na COVID Lightchat manung asida Manipur gi tongan mafam kaya da lairiba All S Home Children Home singda chana thaknaba polam sing mating pangbagi thabak leptana chathari ngarang su lup asina kaibi da leiba Yaiviren Children Home da chana thaknaba polam sing yen thokre hairi Khonghampat da leiba Avian House ki tarataret lak suba Foundation Day thoram gi saruk ama oina Life Savers Manipur ga khutsamna duna Rims Hospital da nongbagi oiba voluntary blood donation camp ama pangthokri COVID-19 laituna maram oiraga blood bank singda watpagi khudong chadaba kaya mai naringai matam asida Avian House ki proprietor Songtham Durbatarana luchingba voluntary blood donor kaya na pidamba aduda Rims ki Department of Transfusion ki Dr. Pratimana thagatpa phongdoki loinana thoram aduda saruk yakiba club organization amadi association gi miyoi singbusu thagatpa phongdoki Sumang Lila gi saknaraba Lila Roy CH Ningthem amasung K Manihar anina leikidabada Manipur State Sumang Lila Council ngasi awaba phongdokre Palace Compound leiba Council asigi office da minute ani tumina leptuna awaba phongdoki COVID-19 gi lengang na piba SOP ngang na pangthokiba thoram aduda Council asigi maru oiba member kayana saruyaki saknaraba Lila Roy ani asina leikidaba haibasi matam pumbagi oina menkhatpa ngamdaroidaba awatpa amani haina council asina phongdoragli Manipur State Commission for Women MSCW gi meeting makada Social Welfare Development Agency SWDA Lilong Kalei Khongna sinduna Violence Against Meitei Panghal Women haiba thimda nongmagi oiba awareness program ama pangthokre COVID-19 ki SOP ngang na Lilong Kalei Khong de leiba New Life and New Way ki campus ta pangthokiba thoram aduda SWDA ki President Mohammed Laki Ahmad Nahai masagi chahi sudana yum panba asina su lamdam asida nupi angangi tahaidraba thodok kaya thorakpagi achoba maram ama oiri hiram asida mama mapa oiba singna macha singbu yengsin biba tangai fade thokhan ningdaba thodok thoktanaba nupi singbu awangba thaki mahi tamhanba mathautai loinana asigumba awareness program kaya lamdam asigi tongan mafam kaya da pangthokigani hainasu mahangna phongdoki
Community Health Center Hairoki Building Tugaikibagi Matangda, Hairok A Sigi MLA Toksom Radishamgi Matakta MSU, Thobal District Committee na Media ki Tongda Aranba Yumfam Yaudaba, Maral Kaya Siraklibadu, Lagliba August Taret Fabki Manunda, MSU Thobal District Committee na Sengdorakadabani Haina, VZP Hairok Mandalgi Maikitagi Fongdorakli. Hiram asigi matang dengan si Hairok Talaiba, VZP Hairok Mandalgi Conference Hall da Pangthokpa Paugi Mifam Amada, Mandal asigi Wangangloi Furisabam Dines Nahai, Tha asigi Anida MSU Thobal District Committee na CHC Hairok da Chathakiba, Yangsin Kongchet Amagi Matangda, Media da Wafam Kaya Fogdorokpada Hairok A Sigi MLA, Toksom Radishangi Matakta Nataba, Wafam Yumpam Yaudaba Wafam Kaya Haizinduna, MLA gi Matakta Maral Kaya Sirakpa Asi Laibak Tibani. MSUgi Yangsin Kongset Adubudi Tagadi Adubu, MLA Radishamna CHC Hairok Building Tugaiki Haibana Chingba, Aranba Wafam Kaya Haikiba Dudi, Haksin Lawi. Building Tugaiki Badudi Quality Control Toram Dabidaki Miamna Tugaiki Bani Hainasu, Purisabam Dinesna Fogdoki. Hairok CHC building ki matang da imsuna phongdoramba wai singadu aranbadi amadi madugi matang da miyamgi mafamda sendokchari akoi building construction ase Hairok CHC ki oina 2019 dagi hogibani fiber building ase NRSM habdi National Rural Health Mission ni makhada lakhibani amasung masi 2.54 crore gi Sentang Makada Sagadavani. Amasung Hariba Sabaki Kaba Asi Manipur Development Society MDSK Makada Taukivani. District Administration Info West Agriculture Department Amasung Monsangai Kanbalov MKAL ga Kusam Nadrungasi Monsangai ki Lomi Singda Harbek Jamayangkai Ataba Mamalda Fanghankre. Thorom Aduda Hyang Tangi SDC Hoi Hoi Baifai Subdivisional Agricultural Officer SDAO Ningthozam Maniyayma Amadi MKAL gi Convener Akoizam Ibom Sasu Sarugyaki. Matung tarakpada lau singu ga mari leinaba organic fertilizer kayasu mating pangani haibagi thazaba SDAO Ningthozam Maniyayma Nafpiki. Monsangai Miyam gi damag SDC amasung SDAO na ataba mamalda har fanghanbibagi damag MKAL na thagatpa fongdoki. Singa Makha Laikai Welfare Club Yaripok Singa ki office ngarang hauna bi matung inna club asigi president MD Jalaluddin Sahana ribbon kaktuna sangakri sangabagi thoram aduga mari leinana Singa playground gi akoibada uchar chanirom thazinki uchar thabagi thoram adu wangkem A sigi social worker Kharibam Jiban amadi club ki president MD Jalaluddin Sahan haudoki thoram aduda Kharibam Jiban na hai uwa ka hena yanthatpadagi aying asagi fibam da chauna akaiba pirakli Asigumba fibam asi tingduna mahusagi khal kaidanaba honabada aikoi khudimaki thodang lei maram aduna aikoi khudimak uwa yanthatpak toktuna anauba u charasing thajinsi haina Kharibam Jibanna miyamda pausel piki MD Jalaluddin hai sothana leiraba lamdam asi anauba awanba ama puraknabagi pandamda club asi haudokpani club asina miyamgi saukhat thorang leptana paikhandaba sem saduna leiri miyamna su club asigi pandam asi fangnaba honabada mating pangbiyu haina appeal tauki Aikoi lu nana laisi laina laichet kayadagi labna leibaga loinana asengba ising nungsit leihansi haiba pandamda mega social service game amadi u char thazinbagi thoram asi pangthokpani numit ni marini chupna cha pangthokadaba mega social service game asi mamang tha gi tang 15 dagi haurakibani haina sumhangna makhatana fongdoki Maragtana aten break amatang lominasi LX Sublimation Pauna Bazaar Imphal JMG Shopping Complex First Floor Mafam asida mug printing, cover printing, t-shirt, keychain, photo frame, sublimation ki pot khuding mug wholesale da pangbigani. Items available are mug printing, cover printing, t-shirt, keychain, photo frame. All the mentioned items will be available at wholesale rate in LX Sublimation. Break ki matung da mayam taram da okchari housing makha ta ba pau omu pizari
COVID laichal laksin na ba lengang na lokhalakliba section thorangi manung channa lengang na piriba COVID ki sanna kanglon ngaktaba miyosing police na faduna fine thian bagi thabak ngasi sumakhata na chathari ngasi chathakiba police ke drive ta COVID ki sanna kanglon ngaktaba miyoi marifudara mari police na faduna fine thian ki tungda miyosing ado warning piraga thadoki ngasi chathakiba police ke drive aduda fine oina lupa lising kunthra matoi chanipan yankai khomgaki Makhatana COVID ki channa kanlon ngaktaba thingnarabadi National Disaster Management Act 2005 ki makhada kanba action logani haina Inspector General of Police Operation ki Staff Officer Rozit Iromna thadrok pacharol aman hairi Thawal Maikaida nupi singtagi tanglaba mahisang ama oiriba Waikho Mani Girls College da hanadagi laseroklaba class 11 amasung 12 handagi chahi asidagi thamlaroi haina College ki authority in admission tawhandaba haibasi laibak thibani haina All Manipur Students Union give Information and Publicity Secretary M Nirmala gi Cherol amana phongdorakli Cherol aduna hai COVID-19 laichona maram oiraga kumza kumsi chahi gi class 10 amasung 12 ki mahiroi sing promotion piduna pass tawagi sang asi chama oirabani makoi sing asigi manungda sentok labi watpa imungi mahiroi kaya yauribani laichot asigi awaz saithing marak asida mahi tamthanaba hotnabada college ki authority ni lawrakliba firep asina mahiroi kharadedi awaba masak oiragani maram aduna maikai asomgi mahiroi nupi singi khanbiduna college asida hanagum mahi tamba fanghanbinaba authority na hotnabiu haina Nirmala gi Cherol asina makhataragli COVID-19 laichotaki mapung fana ngakthokpa ngamnabagi pandamda Lamding Educated Welfare Association Lewana Lamding Khumantem Leikaida Leiba Volleyball Ground the Lem COVID-19 test tawagi thoram amangarang pangthokri test tawa lakba miyoi khudingmakta thawa khetri leikaidagi Dr. Itin MAIBAM amadi Lewana face mask amasung hand sanitizer sing yethoki loinana lewa COVID warrior gi thongmi singna season nanaba PPE amadi hand glove kaya so Dr. Itin na khudol tawramki Dr. Itin na miyobagi punsi kannabagi damak lokhalakliba khongthang asi lewa gi maikedi gi thagatpa phongdorakli Response Force SDRF ki maikedi khangalakli SDRF na video gi khutang da thardorok pa pausel aman hai turel mapan da leiriba miyoi singna nongzu tha matam asida section na leibiu karib gumba khuzin khunan thok amadagi mamal yadaba punsi mangkhiba yai COVID-19 laichona miyoi kaya gi punsi pikhamna hankhri asigumba chaitheng marak asida ising da taduna amuk leikidaba haibasi hena laibak thibani maram aduna khudong thiba thodok thokdana bai khoi section na leminasi haina SDRF na miyamda cheksin wat thamlagli अहानब मक्तदा मयाम खुरुमजरी SDRF मणिपुर के माइकैदगी अपील अमखक तौजरी मदुदी अखोय मणिपुरदा हुजिक ओरिबा नोंगी फिबम फसिलक्तबना मरम ओइरगा तुरेन की इमाई असुकी मतिक वांखलकले मरम अदुना तुरेन मयादा खुंदारिबा प्रजासिंगना इसिंगदा लक्नबिदनबा अमदी इसिंग मयादा सनबिदनबगिदमक्ता निंगसिंगजरी ꯃꯌꯥꯝꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯔꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯨꯛ ꯋꯥꯅ ꯆꯩꯊꯦꯡ ꯐꯪꯉꯒ ꯍꯤꯡꯂꯤꯕ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯏꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯌꯥ ꯑꯃ ꯃꯥꯡꯕꯒꯤ ꯃꯥꯡꯅꯤꯡꯉꯥꯏꯒꯤ ꯃꯆꯥꯛ ꯃꯌꯥꯝ ꯑꯃ ꯎꯔꯛꯄꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯄꯅ ꯃꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ SDRFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯅꯤꯡꯁꯤꯡꯖꯔꯤ ꯃꯌꯥꯝꯕꯨ Sugunu ASCG Manungchan Leiba Ward number 4 Charel Awang Lekai Jila Parisad member Moirangthem Roman Meitegi meeting Makada Charel Awang Lekai Task Force Cyril Bazar Dagi Charel Awang Thong Fawa Sengtokpagi Thoram Ama Pangthokri COVID-19 ki laina laichad marak asida Lekai asi luna na thamnabagi pandamda sit sengbagi thabak adu pangthokibani hari Malem Pumbada Thengnariba COVID-19 ki laichud asidagi ngakthoknaba achamba section thorang khara ngangna chapinaba MAMITv ki maikede yining singzari madudi yumdagi hek chathopaka face mask upiu mi amaga gi marakta foot taruk ki arapa thambiu mai meet khud satoina hamdokpiu amadi COVID vaccine kapa yaraba sing suksoi soidana COVID vaccine kapthoktuna laichud asidagi kannaba miyam punna honaminasi Arobida maroiba pau amuk hana pizari
Chahi Nimfu Mathogi Matunda Manipuri gi nilakanta yawa India gi nupa hockey team na Olympics ki bronze medal lawri. India gi President, Prime Minister, Manipur gi Chief Minister amasung hockey India gi President na thagatpa phungdoraki. India team da yawa Lal Vivek Sagar amasung Manipur gi nilakanta sarmada lupa crore amamam piragani haina Madhya Pradesh ki Chief Minister Shivraj Singh Chauhan ngasi lauthokre. Local market lupa lakh yang khairong oigadaba brown sugar kilogram taruk tongan tongan mafam anidagi narcotics affair of border kanguna fagat pangamkri. Amasung haukiba pung kunbari da apun mamiyoy listing mga chani hungfudara mga COVID test tawbada chatret yang khaitaret positive oiri. Laina asana maram oiraga miyoy nipan lay khidre miyoy listing amaga sumna hungfudara nipan nava faduna dichas tawkri. Ngasigi oinadi MAMITv na pizaba Manipuri Prime Time News matang asida loizari mideng tabir popum na mapu ambuka hanna chan maibam na khurumjari. Admissions open 2021-22 batch. Farming Alternatives and Resilience Management Schools, FARM. Singjamay MAIBAM Lekai opposite Singjamay Post Office. We are now launching a 1 to 3 months agricultural jobs role training program which will enable you to expand your farming career horizons and open up the previous narrow doors to a wide range of various agricultural possibilities and opportunities. We at FARMS, our aims is to develop an understanding of and appreciation for career opportunities in farming and the smart preparation needed to enter and progress in agricultural occupation. Our courses are based on strong farming industry linkages and youth or agri-graduate counseling and focuses on hands-on skills training. We are affiliated and approved by NSDC, Skill India, Agricultural Skill Council and Grameen Skill Development Mission. Specialization offered: hydroponic, aquaponics, soil testing analysis, plant diseases diagnosis, integrated pest management, biofertilizer development, floristry business, livestock farming technology, aquaculture, apiculture, honeybee farming, organic farming, garden landscaping, vertical urban farming, advanced mushroom farming technology, marketing of non-wood forest products, and 290 plus courses available. For more details on various job roles, course structures, schedules, and syllabus, please contact 6009073539. Admissions open. Ibema, nangbu mobile dila sanale anu kaidoroge. Mi namanabi laije hoidi kari paramedical tamba chatle habra kaino. Ado nangsu khara chatlaga hangusu dana. Yumda game sanaraga advance sum laibido kanaroiba. Chak charase lao. Lao ko. Laizalai khibro tamo. Madi Simsta Medical Tambasat Kine. I kona mula aged. Fare adudi I mala akan tamage ko. Hoi, chatlukige. Admission open. Saina Institute of Medical Science teams. I lehorage ko. Ma, Miss Na, I could la amira. Hoi, nang na medical tambasat pada. I siyaw gina nang naktahang bala ini. Yani, adudi hing chat minawrase. Lao manang changose. General Nursing and Midwifery GNM 3 years course. 12 in arts or science stream in confused to become a part of one of the most respectable professional career of all time. 12 and above duration 3 years 6 months. BSc in Medical Radiology and Imaging Technology DMRI. Ultrasound, MRI, CT scan, ECG, X-ray. BSc in Medical Laboratory Technology DMLT. BSc in Operation Theatre Technology BOTT.
recognized by Indian Nursing Council, New Delhi, Government of India, and affiliated to BSS, Government of India. Please contact Saina Institute of Medical Science Teams, Porompat Branch, Porompat Crossing.